Hello guys, welcome back to my channel. Ngasi sahi kaya aina umsalaga thamkiba aigi album khara karino khangdaba haifam khangdaba amana ngasi yengingba phauruktuna album singdo aina hangdoktuna jengluba matamda yamna kayani matam koina jengludabagira kaino khangdaba haifam khangdaba awaba makhakna ngasidi jengjeruba matamda photo singdo yamna pukning siba kapningba ama phaujaba aigi isasida ado mayamdasu ai haibitang aigi photo singju share tawjagi mamangagi ado 2012 tagina sigi chahi ko 2020 phawbagi aigi photo khara ina collection tawjaraga miyamda ai khulol tamjagi jingminasi yenglaga kapkhibani thamoi se yenglaga kapkhibani thamoi se nanna migi oina chakhibanu mituda tikhibani pirangaloinana sonthangnana nangbu bida yenglaga kapkhibani thamoi se nangna migi oina chakhibanu mituda Lepaure aidi mai tirava nungsi lambisida kaplaga no phamo nangsu sinthari bapirang sina aroiba oyuko thadok lage nungsibi na haki wakhal se maitana wakai khabara ngamkhidare ngasidi kaina bana haki ichil se tingba ngamkhidare ngasidi tingba haukhaba thaudo kaya bu ningsingna ngairamge mapo langon amada naurel yaudraba hinaugum
माइकै खंदना इराकनरे नंगी नुंसी इपाक्षीदा येंगलगा कपखीबनी थमोइसे नंगना मिगी ओइना चटखीबा नुमितुदा चटखीबा नुमितुदा ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ